Indiaꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟꯠ ꯐꯣꯔ ꯄꯤꯁ ꯑꯦꯟड ꯗꯦꯕꯂꯞꯃꯦꯟꯠ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯃꯁꯨꯡ ꯅꯣꯂꯨꯛꯆꯕ ꯑꯗꯨ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯡ 16 ꯑꯌꯨꯛꯀꯤ ꯄꯨꯡ 10:30ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯖꯤꯝ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ, ꯌꯥꯝꯅ ꯇꯝꯊꯤꯕ, ꯌꯥꯝꯅ ꯄꯥꯡꯗꯕ, ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯗ ꯑꯦꯝꯕꯨꯁ ꯇꯧꯁꯟꯗꯨꯅ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯈꯤꯕ, ꯑꯗꯨꯒꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯏ ꯆꯤꯔꯨ ꯍꯥꯏꯕ ꯑꯗꯨꯒ ꯈꯨꯡꯒꯪꯗꯨꯒꯤ ꯃꯅꯥꯛꯇ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯁꯤꯕ, ꯑꯗꯨꯒ ꯃꯤꯑꯣꯏ 2 ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯕ, ꯃꯁꯤꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯖꯒꯤ ꯀ꯭ꯔꯥꯏꯁꯤꯁ, ꯕꯣꯠ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯟꯅꯕ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯗ ꯑꯩꯈꯣꯏ ꯐꯥꯈꯤꯕ ꯃꯤꯁꯤꯡ ꯊꯥꯗꯣꯛꯅꯅꯕ ꯑꯩꯈꯣꯏ ꯑꯜꯇꯤꯃꯦꯇꯝ ꯄꯤꯕꯅꯆꯤꯡꯕ ꯑꯁꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟꯠ ꯐꯣꯔ ꯄꯤꯁ ꯑꯦꯟꯗ ꯗꯦꯕꯂꯞꯃꯦꯟꯠ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣই ꯊꯃꯣꯏ ꯁꯣꯛꯄ, ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁꯁꯤꯗ ꯄꯤꯔꯛꯄ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝ, ꯆꯍꯤ ꯀꯌꯥ ꯂꯤꯁꯪꯁꯤꯟꯅ ꯂꯩꯃꯤꯟꯅꯔꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝ, ꯑꯗꯨ ꯍꯤꯡꯃꯤꯟꯅꯗꯕ ꯌꯥꯔꯔꯣꯏꯗꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯁꯛꯇꯝ ꯑꯃ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯅꯤꯛ-ꯇꯅꯤꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯁꯤꯗ ꯄꯤꯔꯛꯄ, ꯃꯗꯨꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯁꯛꯇꯝꯗꯨꯗ ꯄꯤꯔꯛꯄ ꯌꯥꯝꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯅꯤ, ꯁꯥꯐꯨ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡꯒꯦꯁ ꯇꯥꯝꯗ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯔꯤ, ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯟꯗꯦꯝꯁꯨ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯑꯦꯜꯗꯔꯁ ꯀꯥꯡꯕꯨꯁꯤꯡ, ꯑꯗꯨꯒ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯇꯧꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ, ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕ ꯇꯥꯡꯀꯛꯁꯤꯡꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯅꯕ ꯍꯣꯠꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯄꯁꯦ, ꯃꯁꯤꯁꯨ ꯑꯩꯈꯣই ꯄꯤꯄꯜꯁ ꯃꯨꯚꯃꯦꯟꯠ ꯐꯣꯔ ꯄꯤꯁ ꯑꯦꯟꯗ ꯗꯦꯕꯂꯞꯃꯦꯟꯠ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯔꯤ, ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡꯗꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯔꯤ, ꯑꯗꯨꯒ ꯍꯣꯠꯅꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏ ꯁꯣꯂꯤꯗꯥꯔꯤꯇꯤꯁꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯔꯤ, ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯕꯣꯠ ꯁꯥꯏꯠꯀꯤ ꯍꯥꯏꯕ ꯇꯥꯔꯦ, ꯕꯣꯠ ꯀꯝꯃꯨꯅꯤꯇꯤꯁꯀꯤ ꯃꯤꯑꯣꯏ 39ꯃꯨꯛ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯁꯥꯏꯠꯇ ꯐꯥꯖꯤꯟꯅꯈꯤꯕꯁꯦ, ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 19 ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯔꯛꯄꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯩꯔꯛꯄꯁꯦ, ꯁꯤ ꯐꯥꯎꯕꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯇꯧꯕꯤꯔꯤꯕꯁꯤꯡꯗꯣ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ, ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯝꯅ ꯇꯥꯏꯇ ꯂꯩꯅ ꯊꯥꯗꯕꯤꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯍꯟꯗꯅꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟꯠ ꯐꯣꯔ ꯄꯤꯁ ꯑꯦꯟꯗ ꯗꯦꯕꯂꯞꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯄꯤꯜ ꯇꯧꯖꯒꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯇꯧꯕꯤꯗꯅꯕ, ꯄ꯭ꯔꯣꯚꯣꯀꯦꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏ ꯋꯥꯍꯩ ꯋꯥꯇꯥ, ꯁ꯭ꯇꯦꯠꯃꯦꯟꯠ ꯈꯪꯗꯦ, ꯊꯕꯛ ꯈꯪꯗꯦ ꯇꯧꯕꯤꯗꯅꯕ, ꯁꯦꯜꯐ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯕꯤꯗꯅꯕ
ꯈꯣꯟꯅꯅ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯦꯝꯕꯨꯁ ꯑꯅꯤꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯤꯗ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯠꯇꯒꯤ ꯁ꯭ꯄꯦꯀꯨꯂꯦꯁꯟꯗ ꯑꯩꯈꯣꯏ ꯁꯥꯒꯠꯅꯔꯛꯄ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃꯈꯛ ꯆꯤꯡꯅꯕ ꯃꯌꯥꯝ ꯑꯃꯈꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯂꯨꯞ ꯀꯌꯥ ꯑꯃꯅ ꯃꯊꯪ ꯃꯈꯣꯏꯅ ꯇꯧꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯁ꯭ꯇꯦꯠꯃꯦꯟ ꯊꯝꯅꯔꯛꯄ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯎꯃꯤꯟꯅꯔꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯝꯕꯨꯁꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯊꯣꯛꯂꯛꯑꯒ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯉꯝꯗꯕꯁꯦ ꯃꯁꯤꯅ ꯇꯥꯏ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯣ ꯄꯋꯔꯂꯥꯏꯖ ꯏꯂꯦꯃꯦꯟ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯥꯟꯅ ꯆꯤꯟꯅꯕ ꯑꯃꯠꯇ ꯑꯣꯏꯕ ꯁꯛꯇꯝ ꯃꯅꯤꯄꯨꯔꯗ ꯂꯩꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨ ꯊꯨꯒꯥꯏꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯖꯦꯅꯦꯔꯦꯁꯟꯁꯦ ꯃꯁꯤꯁꯤ ꯃꯥꯡꯍꯟꯅꯅꯕꯒꯤ ꯑꯔꯣꯟꯕ ꯑꯗꯨꯒꯨꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯁꯤꯡꯗꯒꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯃꯔꯁꯤꯅꯔꯤ ꯑꯣꯏꯕ ꯑꯅꯦꯛꯄ ꯊꯕꯛ ꯇꯧꯕ ꯀꯥꯡꯂꯨꯞ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞ ꯈꯔ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟ ꯐꯣꯔ ꯄꯤꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ ꯃꯅꯤꯄꯨꯔꯅ ꯆꯦꯠꯅ ꯊꯥꯖꯖꯩ ꯃꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞꯁꯤꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣই ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯊꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯀ꯭ꯔꯥꯏꯝꯁꯦ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯍꯩꯗꯣ ꯃꯗꯨ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯋꯤꯠ ꯁꯣꯂꯤꯗꯥꯔꯤꯇꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯦꯝꯕꯨꯁ ꯑꯅꯤꯁꯦ ꯃꯁꯤꯒꯤ ꯏꯟꯁꯤꯗꯦꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯀꯟꯁꯥꯏꯂꯤꯌꯦꯁꯟ ꯑꯃꯁꯨꯡ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯅꯨꯃꯤꯠ ꯑꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯁꯤ ꯄꯥꯂꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯝꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯁꯦꯜꯕꯨ ꯈꯥꯏꯅꯍꯟꯅꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯥꯏꯅꯍꯟꯅꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯍꯟꯅꯅꯕ ꯁꯤꯜꯂꯛꯄ ꯑꯐꯣꯡꯕ ꯑꯃꯁꯨꯡ ꯑꯔꯣꯟꯕ ꯊꯧꯑꯣꯡꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯂꯦꯞꯈꯠꯄ ꯅꯨꯃꯤꯠ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯁꯥꯒꯤ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯗꯨꯗꯒꯤ ꯑꯁꯤꯕ ꯑꯃꯁꯨꯡ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯂꯧꯈꯠꯂꯒ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯗꯤ ꯉꯝꯃꯤ ꯑꯗꯨ ꯃꯐꯝꯁꯤꯗ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯕ꯭ꯔꯥ ꯆꯠꯊꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯧꯖꯤꯛꯐꯥꯎ ꯎꯗꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯌꯥꯝꯅ ꯑꯀꯟꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯩꯈꯣꯏ ꯁꯔꯚꯤꯂꯦꯟꯁ ꯑꯩꯈꯣꯏ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯛꯇꯤ ꯂꯩꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯗꯨꯒꯨꯝꯕ ꯑꯥꯎꯠꯄꯨꯠꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡꯁꯤ ꯆꯠꯊꯈꯤꯕꯅꯣ ꯀꯔꯝꯕ ꯃꯣꯇꯤꯞꯇ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯀ꯭ꯂꯥꯔꯤꯇꯤ ꯑꯃ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤꯕꯨꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯑꯣꯡꯁꯤꯡ ꯊꯕꯛꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯑꯦꯠ ꯑꯦꯅꯤ ꯇꯥꯏꯝꯗ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯈꯟꯅꯅ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯦꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯁꯨꯝꯕ ꯄꯥꯝꯗꯕ ꯊꯧꯑꯣꯡ ꯑꯃ ꯂꯥꯛꯄꯗ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯅꯅꯕ ꯑꯣꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄ꯭ꯔꯤ ꯗꯤꯁꯤꯁꯤꯞ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯏꯈꯠꯄ ꯉꯝꯍꯧꯅꯕ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡꯗꯣ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯊꯣꯛꯏ ꯑꯗꯨ ꯊꯧꯗꯣꯛ ꯊꯣꯛꯑꯀꯥꯟꯗ ꯃꯤ ꯑꯁꯤꯕ ꯄꯨꯟꯕ ꯆꯠꯄ ꯑꯗꯒꯤ ꯃꯤ ꯑꯁꯣꯛꯄ ꯂꯧꯈꯠꯄ ꯆꯠꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯊꯝꯕ ꯃꯁꯤꯅꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯆꯦꯠꯅ ꯊꯥꯖꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟ ꯐꯣꯔ ꯄꯤꯁ
and Development Manipur haibase masi Manipur ye laimaida anauba lup amani aduna maram oirakanda miyam da masi lup sige matangda akoi kano leigan samamnaba leigan akoi lup si tha manga taruk masi tha manga taruk ki mamangda akoi Naga Province Committee haina khangnaba adagi akoi Jalangrong United Sam Manipur and Nagaland haiba adugi Manipur akoi branch haiba tare adugi kambu loinana akoi maitai ichil inau singi marakta tongan lup meyam ama akoi pangan singi lup All Manipur Muslim Organizations Monitoring Committee asu akoi nupi lup aduga akoi maruaina imagi maira haina khangnaba aduga akoi core committee for people rehabilitation of Naga haina khangnaba si lup sing mayam se sitana tawa te lup yam su ko yaw mayam loino ajari chalo ba namjata su Naga ni kam activist yam yauna shamjam ni masige maroi ba pandam di Manipur se sida akoi angtan akoi leiba tamu suru mayam sigi ba akoi unity sana sinani ni wakhalon so aikyau Manipur ke asian ba wan aduga loinana Manipur ki apunba aduga integration namin na ko aduga wakhalon ta apun moina sarachaba masina apagi tongan ba talu masih di mereka lepas insiden yang mana tapi hak tanah tu dia hak tanah apa kalau bina pau kong la bina bina dia pau kong na apa bina apa tu itu masih ni mana hui bagi waktu mana nanti kita lejar apa tu macam mana tongan ni environment yang orang nampak tu aman nak anjing yang mana apa bagi waktu mana aman ni apa orang ni lejar bang long mana apa akan ada perkara apa pandang itu juga eksperimental ni kalau teman-teman ni yang sih berapa lup siapa itu siapa waktu mengerti jangan nopo kujar kali lup siapa yang nongcari apa makatan musik kau menunda waktu semua yang ini mereka cukup jadi Naga sini teman-teman ba makam singgung ini makam berkira-kira even ini jadi nambi wang sudah sesuatu ada ini makam singgung harga su buat sing sudah ada apa lup sigi mai kiri dia mayam gacak kena guna punya panggung bawa air dari sana awak timbang harga suatu siapa coba di kaitun matanda apina facility ta wera lenga ni singa ko pang jara wala ni soto ni anda ki kamera ni singa ko ta san to jo ni suana ko na jaba ta na be ko jara ni makata na ko tongan no makal ki ko activities kya program kya Manipurda ayau Manipur ba kalon kamanya amana me anda mesti post ko bagi dia kembali ni dah kimda ko anda seminar workshop jangan sampai akan ada dia yang mencari antara tadi community sini mereka tim pangaga dialog sekarang ba itu dari sana ba tanah tu berdia mereka sengsa lori udah sahabat cerita kalau mana bapak dari wakalon susah sana dan dia cerita mereka mereka menggunakan pendekatan bersenjata lori makata na Manipur lagi di kota Manipur pun makin biasa atau hendak dopak kita berita apa hendak worsen berita apa hendak intensify berita apa hendak patuk cokor berita apa mungkin dia self respect kebina apa Langsung objek apa mungkin uncertainty kan pun nam dalam lagi pak posisi sudah lagi pak walau di dalam bisnis itu nak terjadi risk
ladies and gentlemen.